ꯃꯌꯥꯝꯕꯨ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTRꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯨꯀꯦꯔ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯊꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 52 ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯗ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTRꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTRꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩ ꯂꯨꯀꯦꯔꯗꯒꯤꯅꯤ ꯂꯨꯀꯦꯔ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯃꯌꯥꯡꯂꯝꯕꯝ ꯊꯣꯏꯊꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯉꯥꯟꯊꯣꯏꯕꯤꯁꯦ ꯍꯧꯖꯤꯛ ꯍꯥꯔꯠꯀꯤ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯅ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯋꯥꯡꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯪꯁꯇ ꯑꯁꯣꯛꯄ ꯂꯩꯔꯝꯕꯅ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯃꯇꯝ ꯈꯔ ꯍꯤꯗꯥꯛ ꯆꯥꯔꯒ ꯍꯟꯊꯍꯜꯂꯒ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯇꯥꯡ 14 ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯇꯥꯡ 15ꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯣ ꯍꯥꯏꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯆꯪꯒꯗꯕ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤ ꯑꯩ ꯏꯁꯥꯃꯛ ꯑꯩꯒꯤ ꯖꯄꯥꯅꯤꯁ ꯏꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯅꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯛꯄꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕꯅ ꯉꯟꯈꯩ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ ꯑꯩ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯁꯤꯗꯕꯨ ꯀꯟꯕꯤꯔꯕꯗꯤ ꯑꯩ ꯄꯦꯜꯂꯅꯤ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯦ ꯏꯗꯣꯟ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯅꯤꯖꯔꯤ ꯏꯆꯥꯁꯦ ꯍꯤꯡꯍꯟꯅꯤꯡꯉꯤ ꯃꯤꯠꯇ ꯎꯔꯨꯕ ꯀꯧꯕꯅꯤꯅ ꯑꯔꯩꯕ ꯃꯥꯟꯆꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯣꯜꯂꯒ ꯃꯥꯕꯨ ꯀꯜꯂꯛꯄꯅꯤ ꯏꯆꯥꯒꯤ ꯊꯋꯥꯏꯁꯤꯗꯤ ꯑꯝꯇꯗꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯋꯥꯟꯁ ꯑꯒꯦꯟ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTRꯒꯤ ꯑꯦꯖꯨꯀꯦꯇꯤꯚꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯇꯣꯉꯥꯟꯕ ꯑꯦꯖꯨꯀꯦꯇꯤꯚꯀꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯊꯣꯏꯊꯣꯏꯕꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTRꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯇꯥꯃꯣ ꯒꯧꯔꯣꯅ ꯑꯩꯈꯣꯏ ꯂꯨꯄꯥ 5,000ꯒꯤ ꯁꯦꯟꯐꯝ ꯈꯛ ꯑꯩꯈꯣꯏ ꯃꯇꯦꯡ ꯍꯥꯟꯅ ꯄꯥꯡꯕꯤꯔꯦ ꯑꯩꯈꯣꯏ ꯂꯨꯄꯥ 5,000 ꯈꯛꯇꯪ ꯑꯍꯥꯟꯕ ꯄꯤꯖꯔꯝꯒꯦ ꯑꯅꯤꯁꯨꯕ ꯇꯥꯝ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ KNTRꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯦꯝꯕꯔꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯇꯥꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯊꯣꯏꯊꯣꯏꯕꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯨꯅ ꯐꯔꯣꯀꯣ ꯆꯠꯊꯣꯏꯕꯤ 나도 야돼. Nang kagiming kauke? Nantoy kawe. Tadi kelas kaya tama ba? Nursery tamme. Di nang nabaya tiko? Nabaya tiko? Ay chawla kay to dino kay tabuk tong ni. Doktor oi dino. Hay ma. Mi pusiang kan dino nang cho. Doktor oi bayang pam bro. Tadi nang nabaya tiko? Koi mayam lai sini kakao hoi lagi cici hoi mayam ama bubu hoi mayam lai se isa na baya di lai na baya di ko tu na pajara ke thai mayam da ai na baya de ai tu na pajara ke tu na paboi ro ko